ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯗꯣꯝꯒꯤ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯊꯤꯜꯂꯛꯄ ꯀꯥꯟꯗ ꯑꯗꯣꯝꯅ ꯀꯔꯤꯒꯨꯝꯕ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯂꯨꯕ ꯇꯥꯔꯒꯗꯤ ꯑꯗꯣꯝ ꯈꯨꯗꯛꯇ ꯁꯤꯔꯦ ꯍꯥꯏꯅ ꯂꯧꯕ ꯌꯥꯔꯦ꯫ ꯃꯇꯝ ꯑꯗꯨ ꯏꯪ ꯀꯨꯝꯖꯥ 1936ꯇꯒꯤꯅ 1938 ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯖꯣꯁꯦꯐ ꯁ꯭ꯇꯦꯂꯤꯟ ꯀꯧꯕ ꯂꯤꯗꯔ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯈꯥꯗ ꯃꯇꯝ ꯑꯗꯨꯒꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯀꯧꯕ ꯂꯩꯕꯥꯛ ꯑꯗꯨ ꯑꯀꯤ ꯇꯨꯖꯨꯡꯕꯅ ꯊꯜꯂꯕ ꯂꯝꯗꯝ ꯑꯃ ꯑꯣꯟꯊꯣꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯔꯥꯜ ꯁꯨꯛꯂꯩ ꯂꯩꯇꯕ ꯃꯤꯆꯝ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯐꯥꯖꯤꯜꯂꯝꯃꯤ, ꯃꯈꯣꯏꯕꯨ ꯇꯝꯊꯤꯅ ꯑꯣꯠꯄꯤ ꯅꯩꯕꯤꯔꯝꯃꯤ, ꯑꯗꯨꯒ ꯀꯌꯥ ꯑꯃꯅ ꯑꯏꯪꯕ ꯎꯟꯒꯤ ꯄ꯭ꯔꯤꯖꯟ ꯀꯦꯝꯞꯁꯤꯡꯗ ꯂꯣꯏ ꯊꯥꯕ ꯅꯠꯇ꯭ꯔꯒꯅ ꯍꯥꯠꯇꯣꯛꯄ ꯐꯥꯎꯕꯗꯨ ꯇꯧꯔꯝꯃꯤ꯫ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯁꯥꯒꯠꯂꯤꯕ ꯃꯔꯨꯞꯅ ꯃꯔꯨꯞꯀꯤ ꯊꯥꯖꯕ ꯍꯥꯠꯂꯝꯃꯤ꯫ ꯏꯃꯨꯡ ꯀꯌꯥ ꯑꯃꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯃꯗ ꯇꯨꯝꯅ ꯃꯥꯡꯈꯤꯕꯁꯨ ꯌꯥꯎꯈꯤ, ꯑꯗꯨꯒ ꯃꯁꯤꯗ ꯏꯁꯥꯅ ꯀꯔꯤꯒꯨꯝꯕ ꯈꯥꯡꯖꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯇꯨꯃꯤꯟꯅ ꯋꯥ ꯑꯃꯠꯇ ꯉꯥꯡꯊꯣꯛꯇꯅ ꯎꯅ ꯎꯁꯤꯟꯅꯗꯅ ꯁꯥꯗꯨꯅ ꯂꯩꯕ ꯑꯁꯤꯅꯤ꯫ ꯃꯁꯤꯅꯤ ꯒ꯭ꯔꯦꯠ ꯄꯔꯖꯀꯤ ꯋꯥꯔꯤ, ꯃꯤꯑꯣꯏꯕ ꯁꯃꯥꯖꯀꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯕ ꯀꯂꯝꯅ ꯃꯆꯨ ꯁꯪꯈ꯭ꯔꯕ ꯋꯥꯔꯤ ꯑꯃꯅꯤ꯫ ꯄꯥꯜꯂꯤꯕ ꯒꯚꯔꯟꯃꯦꯟꯠꯅ ꯁꯝꯖꯔꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨꯕꯨ ꯁꯛꯇꯤꯒꯤꯗꯃꯛꯇ ꯃꯥꯡꯍꯟꯕꯤꯈꯤ꯫ ꯒ꯭ꯔꯦꯠ ꯄꯔꯖꯀꯤ ꯋꯥꯔꯤ ꯑꯁꯤ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟꯒꯤ ꯄꯨꯋꯥꯔꯤꯗ 1936ꯇꯒꯤꯅ 1938 ꯐꯥꯎꯕꯒꯤ ꯌꯥꯝꯅ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯔꯕ ꯖꯣꯁꯦꯐ ꯁ꯭ꯇꯦꯂꯤꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯂꯤꯗꯔ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯅꯤ꯫ ꯁ꯭ꯇꯦꯂꯤꯟꯅ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯁꯛꯇꯤ ꯑꯁꯤ ꯍꯟꯊꯔꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯈꯤ꯫ ꯁ꯭ꯇꯦꯂꯤꯟꯅ ꯃꯍꯥꯛꯄꯨ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯤꯡ ꯑꯗꯨ ꯍꯦꯟꯒꯠꯂꯦ ꯍꯥꯏꯅ ꯈꯟꯗꯨꯅ ꯃꯍꯥꯛꯅ ꯑꯔꯣꯟꯕ ꯁꯤꯀ꯭ꯔꯦꯠ ꯄꯨꯂꯤꯁ ꯀꯌꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯥꯒꯤ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ, ꯋꯥꯀꯔꯁꯤꯡ, ꯏꯃꯨꯡ ꯃꯅꯨꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯌꯥꯅꯤꯡꯗꯕ ꯌꯥꯎꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯃꯥꯒꯤ ꯌꯦꯛꯅꯕꯒꯤ ꯃꯤꯡꯗ ꯇꯝꯊꯤꯅ ꯐꯨꯕ ꯍꯥꯠꯄ ꯀꯌꯥ ꯑꯃꯁꯨ ꯇꯧꯍꯟꯈꯤ꯫ ꯁ꯭ꯇꯦꯂꯤꯟꯒꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯐꯥꯈꯤ, ꯀꯌా ꯑꯃ ꯍꯥꯠꯈꯤ,ꯀꯌా ꯑꯃꯁꯨ ꯑꯣꯠꯄꯤ ꯅꯩꯕꯤꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯠꯂꯤꯕ ꯑꯣꯠꯄꯤ ꯅꯩꯕꯤꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯃꯔꯥꯜ ꯂꯩꯇꯕ ꯆꯝꯖꯔꯕ ꯃꯤꯑꯣꯏꯅ ꯍꯦꯟꯅ ꯃꯁꯤꯡ ꯍꯦꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯈꯣꯏ ꯑꯁꯤꯕꯨ ꯄ꯭ꯔꯨꯞ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯔꯥꯜ ꯀꯌꯥ ꯑꯃ ꯄꯤꯁꯤꯟꯗꯨꯅ ꯐꯥꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯤꯆꯝ ꯀꯌꯥ ꯑꯃ ꯃꯈꯣꯏꯒꯤ ꯌꯨꯝꯊꯪꯅꯕꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯃꯔꯝꯒꯤ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯄꯒꯤꯗꯃꯛꯇ ꯐꯥꯎꯕꯗ ꯃꯈꯣꯏꯕꯨ ꯖꯦꯜꯗ ꯊꯝꯖꯤꯟꯈꯤ꯫ ꯃꯁꯤꯗ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯀꯤꯕꯗꯒꯤ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯑꯃꯠꯇ ꯉꯥꯡꯈꯤꯗꯦ꯫ ꯅꯛꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ, ꯁꯥꯒꯩ ꯅꯥꯇꯩ ꯐꯥꯎꯕ ꯀꯅꯥꯅ ꯀꯅꯥꯕꯨ ꯊꯥꯖꯒꯗꯕꯅꯣ ꯍꯥꯏꯕ ꯑꯁꯤ ꯈꯪꯈꯤꯗꯦ, ꯆꯃꯝꯅꯈꯤ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯀꯤꯕ ꯃꯔꯛꯇ ꯍꯤꯡꯂꯝꯃꯤ꯫ ꯁ꯭ꯇꯦꯂꯤꯟꯅ ꯊꯕꯛ ꯑꯁꯤ ꯇꯧꯔꯤꯕꯒꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯕꯨ ꯅꯝꯊꯔꯒ ꯊꯝꯂꯒ ꯃꯍꯥꯛꯅ ꯀꯟꯇ꯭ꯔꯣꯜ ꯄꯨꯝꯕ ꯑꯗꯨ ꯄꯥꯏꯁꯤꯟꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯏꯪ ꯀꯨꯝꯖꯥ 1917ꯗ ꯔꯁꯤꯌꯥꯗ ꯔꯁꯤꯌꯥꯟ ꯔꯤꯚꯣꯂꯨꯁꯟ ꯍꯥꯏꯅ ꯑꯆꯧꯕ ꯑꯍꯣꯡꯕ ꯑꯃ ꯊꯣꯛꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯚ꯭ꯂꯥꯗꯤꯃꯤꯔ ꯂꯦꯅꯤꯟꯅ ꯂꯨꯆꯤꯡꯕ ꯕꯣꯜꯁꯦꯚꯤꯛ ꯀꯧꯕ ꯒ꯭ꯔꯨꯞ ꯑꯃꯅ ꯄꯋꯥꯔ ꯑꯗꯨ ꯄꯥꯏꯁꯤꯟꯈꯤꯗꯨꯅ ꯔꯁꯤꯌꯥ ꯑꯁꯤ ꯀꯝꯃꯨꯅꯤꯁꯠ ꯀꯟꯇ꯭ꯔꯤ ꯑꯃ ꯑꯣꯏꯍꯟꯈꯤ꯫ ꯃꯇꯝ ꯑꯗꯨꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯗꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯆꯞ ꯃꯥꯟꯅꯕ ꯊꯥꯛꯇ ꯃꯤꯠꯌꯦꯡꯗ ꯍꯤꯡꯕ ꯄꯥꯝꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯁꯤ ꯑꯣꯏꯔꯛꯅꯕ ꯍꯣꯠꯅꯕꯗ ꯚꯥꯏꯑꯣꯂꯦꯟꯁ ꯀꯌꯥ ꯑꯃ, ꯆꯔꯥꯡꯅꯕ ꯀꯌꯥ ꯑꯃ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯀꯌా ꯑꯃ ꯊꯣꯛꯈꯤ꯫ ꯂꯦꯅꯤꯟꯅ ꯏꯪ ꯀꯨꯝꯖꯥ 1924ꯗ ꯁꯤꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯃꯍꯨꯠ ꯁꯤꯟꯕꯤꯅꯕ ꯆꯞ ꯆꯥꯕ ꯃꯇꯤꯛ ꯆꯥꯕ ꯂꯤꯗꯔ ꯑꯗꯨ ꯂꯩꯈꯤꯗꯦ꯫ ꯁꯛꯇꯤ ꯂꯩꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯤꯗꯔ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯀꯟꯅ ꯍꯣꯠꯅꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯖꯣꯁꯦꯐ ꯁ꯭ꯇꯦꯂꯤꯟ ꯑꯃꯁꯨꯡ ꯂꯤꯌꯣꯟ ꯇ꯭ꯔꯣꯠꯁꯀꯤꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯖꯣꯁꯦꯐ ꯁ꯭ꯇꯦꯂꯤꯟ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤ ꯌꯥꯝꯅ ꯁꯤꯡꯕ ꯑꯃꯗꯤ ꯈꯥꯡꯕ ꯀꯟꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯅ ꯐꯣꯡꯅ ꯁꯤꯡꯅꯕꯒꯤ ꯃꯍꯨꯠꯇ ꯇꯨꯃꯤꯟꯅ ꯃꯥꯒꯤ ꯌꯦꯛꯅꯕꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤ꯫ ꯏꯪ ꯀꯨꯝꯖꯥ 1928 ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯁ꯭ꯇꯦꯂꯤꯟꯅ ꯃꯔꯨꯑꯣꯏꯕ ꯂꯤꯗꯔ ꯑꯣꯏꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯂꯤꯌꯣꯟ ꯇ꯭ꯔꯣꯠꯁꯀꯤꯕꯨ 1929ꯗ ꯔꯁꯤꯌꯥ ꯑꯁꯤ ꯊꯥꯗꯣꯛꯅꯕ ꯐꯣꯔꯁ ꯇꯧꯈꯤ, ꯑꯗꯨꯒ ꯃꯁꯤ ꯀꯣꯟꯅꯊꯪꯗ ꯏꯪ ꯀꯨꯝꯖꯥ 1940ꯗ ꯃꯦꯛꯁꯤꯀꯣ ꯂꯝꯗ ꯍꯥꯠꯍꯟꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯁ꯭ꯇꯦꯂꯤꯟꯅ ꯍꯦꯛ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯃꯇꯨꯡꯏꯟꯅ ꯁꯣꯚꯤꯌꯦꯠ ꯌꯨꯅꯤꯌꯟ ꯑꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ, ꯃꯄꯥꯡꯒꯜ ꯍꯦꯟꯅ ꯀꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯕ ꯄꯥꯝꯈꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯑꯆꯧꯕ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯏꯅ 5 ꯌꯔꯁ ꯄ꯭ꯂꯥꯟ ꯀꯧꯕ ꯑꯁꯤ ꯍꯧꯗꯣꯛꯇꯨꯅ ꯐꯦꯛꯇꯔꯤꯁ ꯑꯃꯗꯤ ꯐꯥꯔꯃꯤꯡ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯧꯗꯣꯛꯈꯤ꯫ ꯃꯁꯤꯗ ꯂꯧꯃꯤꯁꯤꯡ ꯑꯗꯨꯕꯨ ꯃꯁꯥ ꯃꯁꯥꯒꯤ ꯂꯝ ꯑꯗꯨ ꯊꯥꯗꯣꯛꯍꯟꯗꯨꯅ ꯑꯆꯧꯕ ꯒ꯭ꯔꯨꯞ ꯐꯥꯔꯝ ꯀꯂꯦꯛꯇꯤꯚꯥꯏꯖꯦꯁꯟ ꯀꯧꯕ ꯑꯁꯤꯗ ꯌꯥꯎꯍꯟꯈꯤ꯫ ꯃꯈꯣꯏ ꯌꯥꯎꯍꯜꯂꯤꯕ ꯑꯁꯤꯁꯨ ꯃꯁꯥꯅ ꯄꯥꯝꯖꯅ ꯌꯥꯎꯕꯁꯨ ꯅꯠꯇꯦ, ꯃꯁꯤ ꯅꯝꯐꯨꯗ ꯌꯥꯎꯍꯟꯕꯅꯤ꯫ ꯃꯁꯤꯗꯒꯤ ꯐꯦꯃꯤꯟꯁ, ꯆꯥꯛꯇꯥꯡꯕꯗꯨ ꯊꯣꯛꯈꯤ, ꯃꯔꯨꯑꯣꯏꯅ ꯌꯨꯀ꯭ꯔꯦꯟ 1930 ꯑꯃꯁꯨꯡ 1933ꯗ ꯃꯤꯑꯣꯏ ꯃꯤꯂꯤꯌꯟ ꯀꯌꯥ ꯑꯃ ꯆꯥꯛ ꯂꯥꯝꯕꯗꯒꯤ ꯁꯤꯈꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯆꯥꯛꯇꯥꯡꯕ ꯑꯃꯗꯤ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯁꯤ ꯊꯣꯛꯂꯛꯄꯗꯒꯤ ꯃꯤꯌꯥꯝ ꯑꯁꯤꯁꯨ ꯁꯥꯎꯅꯔꯛꯈꯤ꯫ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤꯒꯤ ꯃꯅꯨꯡꯗ ꯐꯥꯎꯕ ꯎꯪꯈꯠꯅꯕ ꯀꯌꯥ ꯑꯃ ꯍꯧꯔꯛꯈꯤ꯫ ꯁ꯭ꯇꯦꯂꯤꯟꯅ ꯆꯤꯡꯅꯕꯒꯤ ꯆꯥꯡ ꯑꯁꯤꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯦꯟꯒꯠꯂꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯃꯤꯌꯥꯝꯅ ꯃꯍꯥꯛꯄꯨ ꯂꯣꯟꯅ ꯅꯝꯊꯨꯅꯕ, ꯃꯍꯥꯛꯀꯤ ꯄꯋꯥꯔꯗꯒꯤ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯌꯥꯏ ꯍꯥꯏꯅ ꯊꯥꯖꯈꯤ꯫
Matau asum tauna 1934 da popular leader Sargai Kirop hairiba misak asi hatokhi. Masida historian kayagi mot matungina Stalin na Sargai Haatkhiba asi mi phaba punba asi yanaba maram ama thibani haina phongdoknari. Amuksu Stalin na asumna lauthokhi madudi Russia leibak asi spy yeknaba kaya ama marang kaina leiba amana amada thajaba yadaba mioi kaya amana pik thallaga leire haina. Stalin da leiriba akiba amasung singnaba asina Great Purge hairiba Thoudok asi thokhi. Masida Stalin na mioi kaya ama hatokpa phaba asi tauraga magi power asi adumak lengdana thamnaba honakhi. Masi tasiyengna Great Purge ki Thoudok asi maru oina Stalin na complete control asi thamba pamkhiba asini. Nakala maromda Joseph Stalin hairiba misak asi mibu lana uba makoina mahakpu manghannaba cha hotnari haina khanjaba misak amani. Masina su maram oiduna revolution da yaukhiba miyamna Stalin masamak asibu namtharakani haina khanki. Mahaki hanagi marup mapang sing phauba mahaki yeknabani haina khanki. Stalin na leibak asida arwanba yeknaba kaya ama athopa power sing Germany gi Nazi amasung Japan singba leibak kaya amaga khusam naraga leire haina khanki. Masi asumba natragana aranba ama oirambadi yai adubu masina Stalin gi wakhalda akiba pokhanduna mi phaba punba asi haurakhi. Communist Party gi manungda su member sing gi manungda tongan ba wakhalon sing puthoknarakhi. Khara mana Trotsky support tawkhi. Stalin gi mahutta khara mana economy da tapna ahongba purakpa pamkhi. Stalin gi asigumba tokhai bagi thabak asi pamlamde. Mahakna opposition party sing adu ben tawba amadi masigi mayokta leiba singna yeknabani haina haikhi. Aduga amana Stalin gi yamna thuba plan sing adu amata mai paklamde. Masi hena dumna sana thaknaba tangba ohelli. Masida saurakpadagi strike tawrakpa awa ana kaya ama thokhankhi. Adubu Stalin na mahaki maral sing asibu yajabagi mahutta saboteurs haibadi mioi phurup kanglup kharana lam amabu lona thupna amangata thokhanaba sinba thabak thawong singni haina maral sikhi. Samjaraba maral leitraba mioi kaya ama makhoina tawdaba thabaki damakta saira kaya amasu pibikhi. Revolution gi matungdagi su communist government na violence kaya ama sizinabasu horakhi. Adubu Great Purge asigadi yamna khenakhi. Masigi maramdi Great Purge tadi Stalin gi mapalamgi yeknaba khaknatana masagi party members army officer amadi lusingba kaya amada attack tawkhi. Aduga 1930s ki matam asina hena khudong thiba ama amuk ohilakhi. Masigi maramdi matam asida Germany gi Hitler gi power asi hena mapangal kan maibadu oirakhi. Amuksu Japan gi power supply asi Asia da expansion kana tawrakhi. Masina maram oiraga Stalin na war ama soidana maki thoklagani haina thajaki. Maram aduna mahaki leibak asi section na leiba asi pamkhi. Aduga amana mahakna thajadaba mioi mahakna haiba indaba mioi sing adu lauthokpa hatokpasu hauki. The Great Purge asi khanghauduna thokhiba Thoudok amadi natte. Masi sahi kaya ama tapna chatharakhiba thawong amani. Ingkumja 1936 tagina 1938 fawbagi matam masibu show trials haina khangnakhi. Masigi maramdi Stalin na Moscow gi public court singda trial kaya ama pangthokhi. Masibu show trial haina kaukhi. Masibu show haina kauribagi maramdi trial asigi result sing adu hanana yathoktuna thamlaba warep ngaktani haibadi masina praja sing adubu kihannaba tawkhibani. Aduga maral leitaba sing adubu maral asi namduna yahanduna haihanbani. Matamdugi maming satlaba Communist Party gi mioi sing member sing atugi maraktasu mathung sadaba crimes kaya ama maral sikhi. Haibadi Stalin bu hatnabagi damakta plan kaya ama lalong kaya ama sinli haina haijinduna makhoibu maral sikhi. Ingkumja 1936 ki August thada ahanba oina trial asi tawkhi. Masida foreign leibak sing asigi spy oi haiduna 16 leaders Zinobib amadi cabinet adu phakhi. Makoi da siriba maral sing asi makoi masana jajadri fawbadi Tamthina otpi naibikhi. Aduga trial da maral sing adu yajaraba matungda nongmaina kaplaga amuk hatkhi. Ingkumja 1937 gi January thada anisuba trial adu tawkhi. Masida 17 leaders jury pyatakop yauna maral leire haikhi. Masida su ahanba trial ga chap manana sasinaba charge kaya ama panduna hatok pikhi. Ingkumja 1938 ki March ta ahum suba trial hauki. Masida maming leiraba hana secret police run tauramba mioi Nikolai Bukharin amadi
Jagoda hariba misak ani si yauna mara leire haina phajinduna hatokpikhi. Masigi trial asi oidaba amasung asengba asumba evidence amata yaudaba aranba trial amakhakni. Masida mipa mipun tauba khudimak asi amata miyamna khanghalamde. Ing kumja 1937 da Stalin na Red Army asi lona target tawrami. Makok thongba military officer sing adugi manungda Marshal Mikhail Tukhachevsky hariba misak asi su phakhi. Makhoibu lona thupna secret oina trial adu chatharami aduga hatokhirami. Masidagisu samjaraba misam Mioi singda terror haibadi akiba asi sandokhi. Stalin gi aronba police NKVD asina Pakistan mass arrest sathakhi. Ingkumja 1937 gi July thada Stalin na mahaki secret police NKVD da order number 0047 asi approve tawkhi. Masigi matungina region khudimaki oiba quota pirammi. Aduga official sing adubusu mara leire haiba singnaba Mioi sing adusu phaba yahalammi. Makoi asi ayamana mara leitaba ngaktani. Aduga police na phariba Mioi sing asi ayamana kulaks haibadi hana na punishment adu phangkraba laumi sing criminal sing amadi priest song ethnic minorities masing yamjadaba Poles German amadi Korean singni. Makoi sing asi masagi mara lasi leitaba targasu makoi gi background job amadi ethnicity da yengduna pharibani. Stalin na Great Purge ki matamda miyamu kihanduna amadi violence kaya ama use tawduna control tawrami. Aduga masigi Mioi sing adu ayamana ahingi matamda phagatki. Athengba ahingi matamda police singna makoina phaningba Mioi singi mayumda laktuna thong thinduna ahingda kauthokani aduga pharaga pukhi. Masigi sapsaba maral amatasu hairam loi. Masida makoina pharaga pukhiba Mioi sing adugi imung manunggi Mioi sing adu kaphanki. Masida sarangnaba gyanmen tadaba amada thamlamgani. Aduga pukhiba Mioi sing adugi masak adu amuk hanna uba phangkhide. Mioi sing asi phakhraba matungda amuk tamthina otpi naibigani phubigani numit kayani ama tumhannabi thamgani. Makhoida siriba maral sing adu makhoina karigumba yadaba targadi makhoigi imung manung sing adugi Mioi sing aduda asok apan jawhangani haina amuk kihalli. Masidagi kiduna makhoina tawjakitaba thabak sing adugi damakta maral sing adu yazakhi. Nakalamaromda troikas haibadi asuki matik thuba adubu achumba asengba judgment di piba ngamdaba asibu Stalin na real courts ki mahutta masi oina sijinarami. Masigi troika hairiba si official ahum khaktana saba asengba judge oidaba singni. Masigi judge oidaba sasinaba misak ahum masina Mioiba amagi punsi asibu second amada siba natragana Lakh haibadi ayingba mafam Siberia gi camp singda namduna thabak suhonabagi damakta thamgani. Masida mara leitraba Mioi sing adu masana masa asi ngakthokjanabagi damakta right amata leijaramde. Mara leire haina lauthokhiba Mioi ayamba jailda natragana lamhang umangda nongmai kaptuna hatpa ngaktani. Khara amana gas bench khara amana imung manungda pau amata phaudana hatpa ngaktani. Aduga amana Stalin na Mioi sing adu tongan tongana sairak pibagi mahutta karigumba kanda community amada punna pibasu yawi. Masigi khudam oina pallabada Korean Lakh amaga lising hufutramuki Mioi sing asi namfuda leibak asi thadoknaba haikhi. Masigi maramdi Stalin na makhoi sing asi spy oiramgani haina singnakhi. Aduna Korean singdi makhoigi mayum makai sing adu mangkhi aduga atopa mafam khangdaba lam singda thadokhankhi. Mataw asum tawna ingkumja 1938 ki loramdai matamda Stalin na secret police ki makol oiriba jejob asi lauthokhtuna lebrantai beriana mahut sinkhi. Masidagi Stalin na miyamda akiba thadoklo haina lauthokhi. Adubu khwaidagi tamthibadi Great Purge asi lepki adum oinamak mi phaba punbadi tawbadi lepkhide. Masi mahakna 1953 da mahak asi sidri phawbagi matam asi phawba thabak asi lepkhide. Great Purge ki matamda Mioi amata sep oikhide. Masida aina officer ni aina misam ni haiba amata leite. Mioi khudimak asi masigi saithing asi fangki khudong thiba nangki. Stalin na ahanbada Lenin ga thabak tawminaba senior communist leader singda attack tawki. Masidagi maming leiraba leader sing Zinoviev, Kamenev amadi Bukharin hariba Mioi sing asi phajinduna hatokhi. 70% Hena Communist Party gi top committee adu thugaikhi. Soviet Union asi simlakpada yaukhiba Mioi fawba Stalin na thajakhide. Amuksu Stalin na leibak adugi army na fawba mahak asibu namtharakadra haina su singnakhi. Masina maram oiduna lising kunthra henba military officer sing adu phaduna hatkhi.
Masina leibak adugi army sing adubu mapangal asi sonthahanki. Masina maram oiraga 1941 da Germany na landarakpada safar tawki. Amuksu Stalin na independent thinker sing adubu kiba horakhi. Writers, poet amadi scientist Nikolai Babilovsu jail da sak ising amata pijadana lakna tuna sikhi. Oza amasung artist na singba maning tamna wa angang masing asibusu Stalin na makoi sing asi khudong thingai oi haina khanki. Masida sunatana samjaraba praja sing dasu masigi saithing sing asi yorakhi. Lomi sing factory gi sinmi sing priest sing amadi loyal party gi members sing yauna phajil laga thamki. Maduda faraba Mioi sing adugi nupi sing adubuna kemda aduga makhoi gi masa sing adubuna orphan home da thamki. Imung amagi Mioi amana karigumba khudong thiba tarabadi imung adugi Mioi punna awaba saithing asi pi. Report amagi matung inna polls Lakh ama henba mathakta Haatkhi hairi. Masida sunatana fans lesbians amasung atwapa singsu faba amadi arapa mafam singda thamba kaya amasu tawki hairi. Makoina crimes amata tawdaba taragasu makoigi furup jati asi yengduna chairak sing adu piribani. Soviet Union da lairiba foreigners phauba sep oiramde. American amasung European community singi Mioi khara pharami khara mana spy ni haiduna maral sikhi. Asumna Great Purge asina maram oiraga Soviet Union asi matam pumbagi oina ahongba pirammi. Praja sing official sing adugi marakta kanana kanabu thajagani haiba asi khangkhide. Nungshiraba marup amana marup amabu thajaramde. Imung manung kaya ama setna khainakhi. Angang singna makhogi mama mapa sing adu hinglibra sirabra haiba asigi likhun amata khangdana hinglakhi. Wa amata ngangdana tuminna leiba haiba asina makhogi khwaidagi sep oiba khongthang ama oikhi. Aduga amana Stalin na hanagi experience oiba army leaders kaya ama lauthoki. Masidagi Germany gi Hitler na Second World War gi matamda attack tawrakpada Soviet Union gi army sing adu yamna awaba nangki. Soviet Union da maming leiraba scientists, writers, artists kaya amasu mangki. Makoina puthoklamba idea sing adu su makhoiga loinaraga chatkhi. Stalin na leibak asida smart oiba asingba idea sing puthokpa Mioi sing asi leibasu pamlamkhide. Mataw asum tawna Great Purge ki matungda Stalin gi mayokta opposition amata thoklakhide. Mahakki akoibada leiriba Mioi sing official sing adu magi makhada khudimang adu leirammi. Praja singna mahakki order sing adu bu tarammi ilammi. Communist Party su debate asi leptuna Stalin gi wafam khaktamag tarammi. Ingkumja 1956 ta Soviet ki anoba leader Nikita Khrushchev na speech ama pikhi maduda asumna phongdokhi madudi Great Purge asi yamna tamthiba Thoudok amani crime ama khakni. Masida mara leijadraba misam Mioi kaya amabu hatpikre aduga hinghoriba mara leite khangba Mioi sing adubuna rehabilitation center da thamduna layengkhi. Adubu Great Purge ki Thoudok ta thokhiba akiba mayam adu hauziki mirol da fauba adumak lengdana leiri haina phongdokhi. Aduna ngasidi Great Purge asina aikhoi pumbada warning amadi piri madudi mi amada sakti asi yamna leiba taragadi kari piraki masigi pholsing asi kari laki haibaduni. Sasinaba tausinaba trial amadi namtha kayana country amabu kadai yauna manghanba yabage haiba asini. Soviet leibaki Great Purge asiga manaba Thoudok kaya ama malemgi tongan mafam kaya amada Joseph Stalin gi sapu asiga loinaraga adumak satkhi. Masi Mongolia hairiba leibak asida su thokhi. Leibak asida tongan ba lamboiba lising kaya ama hatkhi. Aduna mayam laibak thiraba Great Purge asigi death toll haibadi asiba masing asi amukta yengsi. Masigi matamda awaba nangkhiba asidi asuki matik masing yamkre haiba tare aduga masik khallubada thamoi asi aduki matik shokdingai oi. Official Soviet record ki matung inna ingkumja 1937 dagina 1938 phauba asida Lakh taruk ka lising marithuma thoigi Mioi sing asi nongmena kaptuna Haatkhi hairi. Aduga Mioi kaya amana present camp singda sak ising amata pijadana thamduna Haatkhi. Khara amana laina laichat kaya ama lakpadagi sikhi. Aduga khara amana awaba thabak kaya ama subadagi sikhi. Masida panjakhiba sibagi masing asi yauna historian singna saurakna Mioi Lakh taret tagina Lakh taragani thoi phaubagi mising asi Great Purge ki matamda sikhi haina pari. Aduga Mioi Lakh tara manga dagina kun manga phaubasina phajilaga thamki. Mioi kaya amana camps-da natragana arapa mafam singda thamki. Masigi saitheng sing phanglaba hinghoraba Mioi sing asi physically amadi
mentally yamna phibam sokhi aduga makhoi family su awaba kaya amasu nangki adubu matang asida viewers singi mafamda wahang amadi hangningba phauramgani madudi masing asi kari maramgi damakta asuk sauna khetnari bano haiba asini masigi maramdi record sing asi arwanba amasung ayambana mangan khraba data sing oi soviet ki sarkar nasu masi yariba makhaidi asiba masing asi kupsinnaba khonaki adubu masi mayamgi mafamda karigumba amadi mayak singna takli madudi Great Purge na Mioi kaya amagi punsi loisinbiki Mioi kaya amana istilin gi matamda saurakna 20 million gi Mioi sing adu siki haina pari masida sak tangbada siba masing labor kiamda siba masing athopa irang namthana ba khona bada sikiba masing kaya amasu yaure aduna tasiyengna Great Purge asi puari natragana masing yamlaba misi amagi wari khakta nate masidi akibana leibak amabu control tawkhibagi wari ni samjaraba misam praja sing adubu tuminna leihankhiba imung manung kaya ama hatpiba sena khaina hankiba mang tahanba amadi asumba kaya amabu aran mana kupsin laga namthaduna thamkhiba masigumlaba thamai sokpa wari amani masida Stalinna absolute power asi fangki adubu fangliba power adusu masing yamlaba mioi kayagi thawai lauduna fangkhiba power amakhakni generation kaya amagi akiba Thoudok amasu oikhi